Council of Higher Secondary Education Manipur na sinduna pangthokpa Class 12 examination ngasidagi haugrei. Puna mairo lising kuntra matoi ga chahum ga yangkai matoi na tongan ba center chama ga tara matoi da exam pi ga dawi. Chaira Port Complex sa RAF na chatakiba thawongbo amba amadi ICBA na yaninda ba phongdokuna wakat nifam chatakrei. Amasung Malem Pumbada International Mother Language Day ki thauram pangthoknabagum Manipur da su imalol ki thauram pangthoknakrei.